Lakhipuronline puthok saba June gi tang kunmapan sagol sen numit ki Khomjinba Pao tabirase. Ahanbada maroi Pao Manipuri kanbalup makal nasilang duna July gi tang manga da pangthok ko doriba wakat mifam asida lup kaya marum na makhata na sagon narakli. Lakhipur gi Manipuri singna mapungoina tariba khungang sing machoi tahan bidanaba election commission gi mafam da wakat cherol pisinkre. High pace Mediana Top 100 Influential Indian 2023 gi ming lauthokpada Dr. Maimom Santi Kumar gi ming yaurakle. Thangna na thokiba lambi ki khudongtiba thodok anida Silchar Ramnagar da ama sire tarit sokle. Kang singlingaida high tension wire da thengbadagi Tripura gi Unakoti da tarit sire kunna asoka pannangle. Amasung Kasar gi Sapormena High School gi thabaktagi pothakraba headmaster Ozariya Sudin laikhitabada awapa phongdorakle. Hojik mapungoi Pao tabirase. Manipur da thokliba kanglup ki irang asiga mari leinana Manipuri kanbalup makal na silangduna lakliba July gi tang manga gi ayuki pung 10 dagi numit jungba pung 12 phawba Assam gi Manipuri singna khundaba khunsingda pangthokadoriba wakat mifam asida makhata na lup kharasu sawadlakle. Panthoibi maira lup Kamranga Part 2 gi secretary L Tamolai Awapalli Maira Paibi Lup ki President Ima Sanathoi, Awapalli Khubam Ningsing Lup ki President Saikhom Manimohon, Panthoibi Ima Maira Lup Mongolpur Joypur Amadi, Assam Manipuri Muslim Maira Paibi Lup ki President Sangita Begum Nasu Thawai Hakjang Yauna, Haidiba Wakat Mifam Masida Sawatli Haiba Wapam, Phongdorokli Haina, Makalgi Convener Saram Herazina Khangalakli. Lagiba July Tang Manga, Kigi Makal Nasinuna. Thongado sit in protest sida awapali kuam ningsing lup ki president amadi koi khulgi maira pabi lup mali konana koi sogochari aiba maitena taba khun khudimakta sogotpiu haina mayam famna inuluchari laiba julagi tang manga asiga akoi dharna ama tawgadaba asiga manipur da hoji thoiba irang asigi Santipurna bagi damakta asi akoi awapali maya lupna su akoi dhana tongna sawatli miyam na su sawatpiu haina Ima Sanatoina koi awapali maya pabi president ama oina hajari lakliba July gi tang manga na kasen numita sida pung 10 dagi tain thoi phawba phangda wakat mifam asida Panthobi Ima maya lup Jaipur Mongolpur gi Koina su pana sawali Manipuri kanbalup na lagiba tang manga lagi tang manga da amga dawriba wakat mifam kun khudingi asida Kamranga Part 2 gi Panthobi mera sarujari. Okay. Hoje Manipur da thokliba irang asigi damak lagliba July gi tang manga da phangba dawriba wakat mifam asida akhoi gi Manipuri Muslim maira paibi kumna mangna sawgali aduga amana akhoi gi Assam da tariba kun khuding mak kumna mangna su akhoi na sawgali suba asmaina kumna mak su sawgati haina haijare. Handak ta phong kiba delimitation gi draft aduda Lakhipur na kon mafam kharagi Manipuri singna mapungoina taba khungang sing Sonai amasung Udarbon Bidhan Sabha Kendra da hapsilak pathengnare masina maram oiraga delimitation gi final list ta Lakhipur gi Manipuri singna mapungoina tariba khungang sing asi Lakhipur Bidhan Sabha Kendra gi manung channa adumak lehenbinaba wakat phongdokladuna ngarang June gi tang 19 jumsa kaisa numita Lakhipur BJP Manipuri sing gi thomi singna election commission gi mafamda wakat cherol pisin Lakhipur Khuman Ibudok Thongrang Lampakdagi Santigi Khongchat amaga loinana Lakhipur SDO office pawon laktuna election commission gi mafamda yohannanaba wakat cherol adu pisinke Bishodak CM lengak loigda DC da mayam punamak te koina piriba memorandum mase koina hajagadabadi ikoi ano ikoi gi asiri draft ni khacharani ahiangi final tarko matamda ikoi gi mitei khungang chu ikoi khara chakhi baje udhabon da sunai da chakhi basingse Lakhipur da thambiu haibagi adugumba gi wafam ni thaminse koina SDO gi mahut sina memorandum adu Lakhipur gi circle officer Jonathan Baifei gi kuthang da pisinke wakat cherol adu pisin matamda Lakhipur Bidhan Sabha Kendra gi manung chanbada leiba Baskandi Lakhipur amasung Binakandi Mandal gi BJP thomi sing
Manipuri Development Council Assam की चेयरपर्सन मुतुमरीना, BJP बिनाकंदी मंडल प्रेसिडेंट विद्यापति सिंह, OBC बोर्ड की चेयरमैन अभिराम शर्मा, लखीपुर म्युनिसिपैलिटी बोर्ड की वाइस चेयरमैन लेसुंगबम रोबिंद्र, बासकांदी मंडल सभापति कुनमनी सिंह अमदी अतई लुप कया की मियोई सिंगनसु सरुक जाखे। খসড়া যেটা ড্রাফট প্রপোজ ড্রাফট যেটা পাবলিকেশন হয়েছে এই পাবলিকেশন দেখে আমাদের সবাই আপনারা সবাই দেখেছেন বা আমরা দেখেছি যে বিশেষ করে আমাদের লক্ষ্মীপুরে অঞ্চলকে যেভাবে মণিপুরি অধ্যুষিত এলাকাগুলি যেভাবে বিভিন্ন কনস্টিটিউয়েন্সিতে উদাহরণ এবং সোনাই কনস্টিটিউয়েন্সিতে নেওয়া হয়েছে। তো সেই আমরা আমাদের আজকের এই মেমোরান্ডামের মাধ্যমে আমরা বিজেপি ভারতীয় জনতা পার্টি দলের কর্মী আমরা সবাই আমাদের যে ড্রাফট প্রস্তুত করেছে আমরা এখানে ওয়েলকাম করেছি, কিন্তু আমরা আবেদন রেখেছি যে লক্ষ্মীপুর কনস্টিটিউয়েন্সির ব্যাপারে একটু যখন ফাইনাল হবে ড্রাফট হবে তখন সেই ফাইনালে যাতে একটু নজর রাখা হয়, সুনজর যাতে রাখে যেগুলি এলাকা মণিপুরি গ্রামগুলি যে আছে বিভিন্ন কনস্টিটিউয়েন্সিতে সোনাইতে এবং উদাহরণে নিয়ে গেছেন সেগুলো যাতে রাখা হয়। যেন আমরা জাস্ট একটা আবেদন রেখেছি। আজকে এখানে কোনো প্রতিবাদ নয়, কোনো সরকারের পক্ষে কোনো প্রতিবাদ নয়, দলের পক্ষে কোনো প্রতিবাদ নয়। हाई पेस मीडिया कॉर्पोरेशन ना चलिब चाही असिगी ओइना टॉप 100 इन्फ्लुएंशियल इंडियंस 2023 की मिंग लाउथोकपदा लमदम असिगी सकनाइरबा मितै राइट एक्टिविस्ट पॉलिटिशियन अमदी लाइफस्टाइल मेडिसिन कंसल्टेंट डॉक्टर मैमोम शांति कुमार यावरकले साइटेशन अमदी ट्रॉफी ngarang डॉक्टर शांति कुमार की खुत्ता यावरखरे लैबाक असिगी सकनाइरबा मियोय चामगी मनुंग चनबा ngamlakpa sida mahaki mung manung marup mapang amadi kairoi lekaina nungaipa phongdoragli हाईपेस मीडिया ना एनलिस्ट तौरीबा मियोय चामा सिदा भारत की मफम कयादगी सकनाइरबा मियोय कया सुजाउरी असुमना इकाई खुमनबिरकपा सिना अमुक्कासु हेना मियामगी सेबा तौनिंगबगी इथिल पिबिरे हाइना डॉक्टर मैमुम शांति कुमार ना फोंदोरगली पनबजाय डॉक्टर एम शांति कुमार सिंह नॉर्थ ईस्ट काउंसिल ऑफ अल्टरनेटिव मेडिसिन की रजिस्ट्रार ओइबता नतना इंडियन नेचुरोपैथी अमदी योगा मेडिकल एसोसिएशन की जनरल सेक्रेटरी ओइना सुथौपुरी हक्सेल गिलमदा लायंगबता नतना ट्रेनिंग प्रोग्राम क्या पीदुना मसाना मसाबु थबक पिजनबगी लमदा मतेंग पांगलिबा मियोयनी लोनना मियोयबगी हक्की दमकता इहो कयादा फोंगना सरुक यारिबा मियोय अमसुनी सिलचर रामनगरदा मिनिट मंगा की मनुंगदा थंगना थंगना थोकीबा लंबी की खुदोंथिबा थोथोकसिंगदा अमा सिरे अंगांग यावना मियोय तरेट सोकले ngarang jun gi tang kunipan numit yung mapung 12 da magic gari amana taktuna miyoy ama thodok phomda leikide matungda car amaga e-rickshaw amaga manga banga thomjinabada miyoy taret asoka pannangki pigliba angang nupi macha ma hospital tamna phukatpagi lambida leikidabani hairi असोमदा त्रिपुरा की उनाकोटी जिला की कुमारघाट टाउन दा ngarang nungthil pung mari makhairom tabada road jatra thokiba kudong thiba thodok amada angang ani yauna miyoy taret sire aduga kun asoka pannangle thodok adu ngarang makhoina chingliba kangi mathak thangba sarukta electric current ki high tension wire na thengbadagi thodok adu thokibani hairi कासार की सापुरमैना हाई स्कूल की थबक तकी पथाख्रब हेडमास्टर अमदी समाज सेवक ओजा रियाजुद्दीन इकंग खंगौदना लेकिदबदा मॉडल हाई स्कूल सिंगरबोन की ओजा सिंह अमदी महिरोई सिंगना थमोय सोगना अवाब फोंदोरकली ओजा रियाजुद्दीन जुन की तांग 19 युमसकैशन नुमित लेकिदबनी लेकिदब मतमदा मसागी चही मरफु सुख्रे ओजा सिना लेकिदबदा अवाब फोंदोकपगा लोनना लेकिदबगी थवाइना लाइरेबाकता इंगना चिकना लेरुनबा मयाम पुना तुमिना लेप्तना थौनी जकी हाइना मॉडल हाई स्कूल की हेडमास्टर मुहिबुर रहमान की पावगी चेरोल अमदा खंगहलकली कासार लखीपुर कॉन्स्टिट्यूएंसी की कप्तानपुर 18 लंगेरपारदा जून की तांग 19 ईदुल जुहा मरी लेना कम्युनिटी कोऑर्डिनेशन कमिटी असम की माइकेदगी मितई पांगल इचिनिनाव सिंगी मफमदा हराव नुंगाइबा फोंदोखिबगा लोनना मितई अमदी मितई पांगल हेना नुंसी चानबा पुंसी अमा पोरकपा ओइरसनु हाइना निजखि लाइबाक असिगी अहम सुबा थागी खोंजंग चंद्रयान 3 लाखलिबा जुलाई की तांग 13 की नुंगथिल की पुंग अनि ताबा मतमदा थागरलगनी हाइना इंडियन स्पेस रिसर्च ऑर्गेनाइजेशन इसरो ना लूनर मिशन असिगी मतंग दंगरांग जुमसकैशन नमित लाउथोखिबनी
Nungairaba paujel unsaga mari lenaba anaba makal kamarom layeng bahuzare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makal kaya layeng bahore kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsakaisa numit khudingi leibak pokpa numita nungthilgi pung ani dagi nungthilgi pung 8 phauba aduga yumsakaisa numitana ayuki pung 3 dagi ayuki pung 10 phauba layeng chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobi na bahairi nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdopang amali amasung kidney liver heart amadi brain gi mapangal kankat handuna hakchang phana thambang amali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi nung binodini kawe. Aigi makhong se narakpadagi chatpada problem oidana makhong se pomaga makhugi tang sida hana hawe anaba se hanbe yaurakpase. Sir gi number se phangnabadagi aigi sir manakta chalaga sir jengbadagi mari mangani se jengbada aigi masa se kyam jamna phai habdo ikhangi. Aigi ming Suraj Kawi, ai Lakhipur Panilekai tegi laksabani, aigi khwang na bai tik sai kha tawjabado Sir Dr. Santikumar Energy Healing Center laga ai 3 days manungda aigi kha 40% mu recovery oide haiba jare haiba ngamne adom noi silchar gi Ismail market sida asi mafam siga leijari ai ramna nungaiba khunjare haijari Aigi ming S. Manipur Singha Rongpur dagini aigi khuru anigi chik sabagi problem si matam kuina dagi leragle Dr. Jenghanba kaya jabak punmang jenghale hitak langthak kaya chajare adumbu pungpa pabangam khide Energy Healing Center Dr. Santikumar ki chamber da laksaduna ma katana jaraba matungda ngasi numitrani rom pharakle ina magi makhada dilayeng jaba hujik phawgi manungda aigi khuru chiklamba problem leramba mayam adu aidi phabaga manare khari gi matung dati aidi aigi khuru problem si mapung phana pharagani aroibada maroiba pau amukhanna Manipuri kanbalup makal na silang duna July ki tang mga pangthok ko doriba wakat mi phamasida lup kaya marum na makhata na sagon arakli Lakhipur gi Manipuri singna mapungoi na tariba khungang sing machoy tahan bidanaba election commission gi maphamda wakat cherol pisinkhre high pace media na top 100 influential Indian 2023 gi ming lauthokpada Dr. Maimum Santikumar gi ming yaurakle thangna na thokiba lambi ki khudong tiba thodok anida Silchar Ramnagar da amasire tarit sokle kang singlingaida high tension wire da thengbadagi Tripura gi Unakoti da taret sire kunna asoka pannangle amasung kasar gi Sapormena high school gi thabaktagi pothakraba headmaster Ozariya Suddin laikhitabada awapa phangdorakle Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare